leibak amada yamna ina khunba laiba kauba nupa ama leirami. Mahak asi asuki matik hainingai leitana ina khulami. Konungum laba yumjau amada laiba mahaki nupi siza amadi pikliba machanupa tomthinga yamna nungai ni hinglami. Makhoigi leipak adugi oinadi laiba asi ningthau amaga chap manarami. Mangondagi hena ina khunba mangondagi hena sel paiba mioi amata leipak aduda leiramde. Mahaki masing thingamdraba san iroi amadi hamengna chingba kaya amasu leirami. Masida sunatana leibak aduda leiba laufam tangkhai amadi laiba ma khaktagini. Aduga yamkraba sasan amadi labuk inkol adubu senanaba mioi kaya ama sel piduna thamlami. Aduga laiba paisa paiba ina khunba ama oibagi haunasa mi yamna usitaba aduga mipum khudingmakpu sena leiduna sizinagani haibagi wakhal asi mangonda leirami. Pumnamak asigi mataida laiba yamna ngaushinaba nupida yamna chopa nupa amasu oirami. Matu macha leiraba mahakna nungtigi makhoigi leipak aduda leiba nupi kayabu sel piduna leiraga numit khudingi sinduna loinarami. Aduga mahakna tawriba thabak asi magi nupi seasonadi karisu khangjaramde. Aduna makhoigi imung adu ingna adu magpanba imung ama oirami. Nongma laiba adu mahaki lau inkol aduda thabak suriba mioi sing adubu yengsinba laklami. Matam aduda yamna ahal oiraba nupa amana mayamna thabak suribadu yaudraduna machi amada tuminna famduna leiramba adu mahakna uraklami. Maduda laibana yamna sauna ahal aduda hairaklami. Hai ahal, nangdi mayamna suriba asi yauge haidraduna aduda nungaina famlaga leiriboire. Nate, ahalbu namit adu tanglabro. Miyamna thabak asi sunariba asi udra haiwani. Hera, sel lauramdaidadi lupa ama phawa watana piyu haigani. Aduga thabak suramdaidana leithok-leithoktana leiribanine. Minai macha asidi minai oiradine minai thabak adu tawgani kaubro. Ibungo, aisu thabak ase suba yauramani. Aduda nangi khura ase ngasidi hakjang su kaya nungai tabaga kok sing aurakpadagi urum masida ngahaktang phamlambani. Yani ai thabak ase amuk suba hauzaragi. Minai sidi thabak ti suningdraga hakjang amdega haizaladana. Nasado ngamdradi nayumda layu yadro. Sida laaga atai thabak suriba mayam ase nangdawna thabak suningdabagi laina ado launa hange tawribra ha. Chalo nasakto yeningde thabak ase suruchu chalo. Sen phangninglabadine thabak adu sugadabani khangaba. Hoi ibung ai sujaragi. Masi haiduna ahal adu ngamda haugatuna mayamna thabak sunariba adu mahaksu thabak suba yaukre. Masidagi laibana thabak suriba atai mioi sing adubo asum yengduna lakpada yamna masak matau phajabi laisabi amana thabak suraga leiramliba adu uraklami. Nupi adubo ubada laibadi nupi da chopagi haunasa nupi adugi manakta changsinduna wari saba haujalami. Ichal nangbu kanagi machanone. Aigi asida hana thabak subasu yauba ude. Nate nangbu nauna aigi sida thabak suba yauraklibro. Nate ibung. Aise ibungi sida thabak suba yauba mamang leikaigi sanatombi machanupi ne. Aikhoi imado ngasidi masangam haudre. Aduna imagi mahutta ai oina thabak suba lakjabani. Ine sanatombi macha oireko. Ado nangbu nungsha maraksida thabak suba sibu wadro. Tanaurabi nangi hakjang aduda kallaba nungsagi maisa aduna yaibaduda. Aidi yengbo onthokna nungaikidre. Aduna ne nangnabu yaradi namanacha nakhoi anigi punsi ado aina nungaini hinghanbige. Aduna nang horen ase aigi yuyon pham potpham aduda lao. Aduga ne aina nangbu lakpa ngaiduna leiramge. Nangi mamal oina aina yamlaba sana khawjaw amasu pibige. Ibung nachanbu warobiganu. Aidi wafam ado yaba ngamjaroi. Hera nang muna khaluda aina pigadawriba sel aduna nakhoi namana chagina punsi chupa nungaina hingba yagadawribani. Nupido ngaihak muna khalaba matungda wajaraba naaduna ayona heraga phamungda taaduna leiriba mamagidamak khallaga laibagi wafam adubu mahak yarage haina leplami. Asumna numit adugi numidangda nupi macha adu laibagi yuyonba potpham aduda chatuna laibaga numit aduma leiminarami. Aduga laibanasu mahakna haikibagi matung inna nupi aduda sana khawjaw amabu piraklami. Mataw asumna laibana nungtigi nupi kayabu sinduna magi yuyonba potpham aduda puduna
loinaduna leirami. Haujikti miyamna mahaki mawong mataw aduda miyamna mahak asi nupida chopa nupani haina ninphum ngangnaba hauраklami. Aduga hairiba wafam asi haujikti laibagi nupi Sijana su tare. Masidasu Sijana Mapuroibagi mafamda hairai. Makhoi pabong, aina handak tariba paw asibu achumbara. Kari pawnuni haisiba. Makhoi pabongna nupi kayabu loinaduna nattabali chatchatuna lay hairiba si chumbra. Nangi yu yonba potfam aduda nupi kayabu pusinduna sana yunayraga lay hairiba se achumbara haibiyu. Hera, kanana hairiba wanoda. Nang suba, mathong murang khangdaba mina pangangda ngangnaraga nangna thajaribadubu karigino. Se, aiwa haigese. Aikhoidi Laipak asigi khwaidagi ina khunba imung. Aduna khawang asina aikhoida higaiwa kaya ama ngangsingadabagi ngaiduna lairibani. Nate, nangsu makhoigi langda thurabra haibanida. Makhoina haiba adu thajagera. Natraga nangi nupa aina haiba wafam asi oina thajage haibro. Nangna phagadaba ama khanjaro. Masi hairamlaga laiba adu magi thabak adu chatpham thokpa chatkre. Sijade mahaki wakhal aduda charangnaduna adumak lehaurami. Masidagi mahakna Mapuroibagi lamchat sajat asibu khangdoknabagidama Mapuroibabu khongthang khuding cheksina yengsilage haina lepkhre. Numit adugi nungthinni Sijana makhoigi yuyonba potpham aduda senariba nupa adubu makhoida kaurami. Nupa adu saharauna Sijagi manakta laktuna hairai. Itaima, aibu kaubibabu kari haibigadabanu. Tomba, itaima ngasidi nangonda wa khara hangi nang singna pakhum piyu ko. Kari karamba matangi oirabano yani hekta hangbiyu. Nakhoigi tamo laiba ase ahing yu yonfam aduda kari tawraga lay. Itaima, aikhoi tamodi yu thakpa lakliba miyoising aduga wari watai sanaraga dum layda. Yu thakpa lakliba miyoising aduga bu ahing chupa wari sanaraga laybrane. Tomba, aingoda walot kanu. Nangna aseng bado haidok hobuna phagani. Itaim, aibu wafam asibu itaimada kamdongna tamnasige. Hai, kaisu khanganu. Aseng bado aingoda hayo. Itaima, aikhoigi tamose nungtigi yu yonfam asida nupi amamam sinsinduna puraga lay. Aduga nongalaga nupi sing aduda sel mayam ama piraga thadoki. Adubu hairiba wafam ase itaimadade haidokanu haina aingonda tamona sel su piribani. Itaima, ainadi itaima amadi icha tomthina sigi khalaga wafam ase haijaraban. Adubu itaima, aina tamogi aronba wafam asibu haidoklami haiba khanglaklabadi. Aibu thabak asidagi tanthokpikigani. Aduna itaimana wafam ase aigi chindagi hairakpani haiba asimatangdi khanghanbirakanu. Siza tombagi wafam adu tabada kokthakta braja tarakpagum thokre. Adubu mahak magi awaba sing adu phathaduna tapna tombada amuk hairai. Hoi. Ai kaisu khangaloida. Phare nangsu jacharo. Nangi tawgadaba thabak ado tawjaruro. Tombana hek chatkibaga Siza ngasai makai mathamoida phajinduna thamlamba awaba adu puba thangba ngamlaktraba mali. Laimaida angawbigum phamthaduna hikna kappa hauраklami. Mahakna kappa adubu ubada pikliba machanupa tomthinna mamagi manakta changsinduna hairai. Ima, kaigino nangna kapiduba kapkanuse ai laisidi nangna sanungai tabro ima ai labukta chatlaga paba kauru chora. Imagi tomthin ima kaisu tawdi nahak ase naraiba onthokna thigadauri dako oktraba napa asina karisu khangjadraba jahasigi punsi asibu manghangadawri. Ai bu kari taw haibano he isor aina chatkadaba lambi asibu kadomdano. Adubu ai thawna leitaba yade. Icha asigi khalaga ai hingdaba yade. Phare, horena se ai yu yonfam aduda chatlaga magi aronba pumba ada khangtoklage. Aduga chapchabi wasu sanarurage. Mana maram oiraga icha asigi punsidi lekha tana manghanba yadoi. Numit adugi numidangni Siza makhoigi yu yonfam potfam aduda laklami. Aduga Mapuroibana kari tawribagi haiba adu yengduna lairami. Matama simaktada laiba adu nupi amaga loinaduna laiba adu mahangna uraklami. Mataw adu ubada Sijadi sauningmana mai haukre. Aduga laibagi manakta prap changsilaktuna hairai. Makhoi pabong, kaino nangna tawrisibo? Nahangna asuk Oktaba lichat amabu chatlamgani haibase aidi thajarudabani. Aigidamak karisu khanbidrabasu nachanupa asigidi kharisu khanbiba yaidana. Aduk yamna Oktaba aduk yamna lichat kamba nangdine aiga himinaba ngamloi.
Aduga icha sisu nangi nanakta sum leirabadi soidana manglagani. Aduna aidi icha se buduna chakrani. Ai siza kainuna na nganglibado. Nang aina aigi nupini haiduna yamna luna tawbiduna maharani amagumna thambani. Aduga nangna aigi aningba amadi apambada yetpada natana. Adugumba thawai usitaba wangangangbadi nang aise kaiwaina uge. Ha. Kari nangna hoji haibadubu kari haiba. Nangna chadu puraka chatlage haiba natro. Pare pare. Chatke hairabadine khara thuna hoji mo hekta chakro. Aina namana cha yaudana yam wai sangna tawningbada tawduna punsi ase nungaina. Marik mahau thokna hinghoragi. Nangna khallibu nupi se nangna thandani kaina khanbro. Ha. Aigidi nupi wati. Ikhong asida nupi chama chama ni tuduna makhoigi nupa oibiyuna hairise. Yare chakro chalo. Nasak adu yeningde. Swaidaga kuina lepkono. Oh. Nupa ni ngami haiduna adu kanba wahai khonda sizinaba ngambako. Phai phai. Nangna ngasi nakhau pungna ngangliba wahai sing aduna nongmadi nangi kokthakta braja tarakpagum thokani. Adubu nangi oinadi matamado laktabasu oisana. Aigidi kaisu khanbiruna. Nacha nupa asina hayeng chawraklaga nangbu uraga tin sijalakadabado munna khantharaga yengbiko. Phari. Nangonda aina afaba wahai hairubagisu kanaba leiru. Aduna oktaba nangdi napunsi ado oktana dum hingjahuro. Masi hairamlaga siza ado yamna sauna chatkre. Aduga mathangi ayukta mahak pikliba machanupapu puduna thangnaba khulda leiba mahakpu pokpa mapa mamagi yumda laklame. Machana ningba kaina lakpa adu ubada sizagi mama amadi mapana yamna pakhatna hanglai. Ibema nangbu kari tawba yaurabage nacha pisak asiga ayuk anganba sida laklisibo. Aduga namai namit adunaga pungpom pomlibadubu karigino. Nate nangbu laibaga khana jainabaga yaurakpro. Ima baba ai maga aroiba oina amuk hana leminararoi haina hairamlaga laklabani. Aduna ima hoinasu aibu yumaduda amuk thinbiga haina khanbiragano. Ha karino ne nangna nganglibaduba matai manaw haiba asidine nongma phadoksu hek khatnagani. Aduga nongma phadoksu nusinagani. Napuroibana chaiba ngangbada nangna karigi pukhalin kha tharibano. Tawnu tawnu bema nangne wakhalado munna amukta khanthako. Nasagi khandrabasu pikliba isu asigidamak wakhalado khara phathauko. Baba nacha khanba yaba khali. Aduga ina thanglakliba khongthang ase achumba khongthang aduni. Icha asigi khalaga pumnamak aina tawkhibani. Laibada hanagi baba hoina khanjaba mioi adu oiramdre. Mahakti sel paria haibagi matik nupi angangbu leiduna sanapotkumna sanaba ngamba mioi ama oiramle. Aduna mahaki oktaba lamcha sajat ado aina pamdabadagi mahabu thadoktuna lakhibani. Aduga manasu aibu magi aningba apambada yetli haiduna tanthoraklibani. Is imai bema karino ne haujikan gi angangsing asina asukyamna chongnam chadrisiba. Thui tobu duga chaine. As pharese icha sidine icha gi laibakta asum thoklo haina tamnamnabani haina ne khantoklasi. Icha ga isuga gibu kari waluni haibage. Ipu iben aikhoi ani asuk chauna leirisidi. Asumna numit adudagi hauna siza mama macha adu mafam aduda leikhirame. Nakal amaromdana laibadi sizagi mama machana leitrabadi mahakpu thingbinaba mangonda yetpinaba kanasu yaudana maning makha tawduna leirame. Hana oklamdaba adudagi saruk chama hena laiba adu oktaba asum henjilaklame. Nongmadi laibana mahaki yu yonba potpham aduda magi marup kharaga yu ngauduna leiringai laibagi marup amana mangonda tapna hairai. Itaw ngaikoni he aina handak tariba paw asibu chumlabro. Kari pawnu ne itaw nangna taribaduba. Itawgi nupi ado icha nupa pisak adu puraga mapamda chakre haisibu chumaba. Hoi chumme itaw. Aduga nangna mafam asida nungaina leithoklibasina karigino. Nangi nupi angang aduna nangondagi lapna leikhraga nangna harauna hingba ngamlibanine ko. Itaw yum mama panba haibase nupi yaudaba yumbana do mapung phade hainaribani. Aduga imung adusu kangkhong chaiba imung oigale hainaribani. Aduna itaw nupi angang ado amuktangdi chatlaga kaurubana chumloidro. Kauroide itaw kaidobai kaudoino. Nupibu mama thantaro aigi damakta nupi wate. Nungtigi nupi sinsiduna tongan ba mahauni aina tanglibase. Aduna kaisu leitrabi ma ama chakhibagi dama
ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯑꯋꯥꯕ ꯐꯥꯎꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯅꯨꯄꯤ ꯃꯌꯥꯝꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯀꯥꯟꯁꯤꯗ ꯃꯥꯒꯨꯝꯕ ꯂꯋꯥꯏ ꯅꯨꯄꯤ ꯆꯨꯗꯠꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯗꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯖꯈ꯭ꯔꯁꯅꯨ, ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ꯫ ꯑꯁ ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝ ꯂꯥꯟꯒꯅꯤꯗ꯫ ꯍꯣꯏ, ꯏꯇꯥꯎꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯅꯪꯒꯤ ꯁꯦꯜ ꯑꯗꯨꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯕꯨ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯀꯣꯡꯒꯣꯜꯒꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯇꯨ ꯍꯥꯏꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯌꯥꯝ ꯂꯩꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯅ ꯅꯪꯁꯨ ꯋꯥꯈꯜ ꯑꯗꯣ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯈꯣꯀꯣ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯣ ꯇꯣꯛ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯅꯨ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯗꯤ ꯆꯥꯛꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯟ ꯏꯆꯨꯝ ꯆꯥꯔꯕ ꯏꯇꯥꯎ ꯅꯪꯗꯤ ꯑꯩꯒꯤ ꯋꯥ ꯈꯔꯁꯨ ꯉꯥꯡꯕ ꯀꯩꯗꯧꯒꯦ? ꯀꯥꯟꯅꯗꯦꯁꯦ, ꯌꯨꯗꯨ ꯈꯔꯒ ꯍꯩꯖꯤꯜꯂꯛꯑꯣ꯫ ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯊꯛꯀꯦ꯫ ꯏꯇꯥꯎ, ꯅꯪꯅ ꯌꯨ ꯊꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦꯗ꯫ ꯅꯪꯕꯨ ꯌꯥꯔꯦ, ꯇꯣꯛꯑꯣꯕ ꯏꯇꯥꯎ꯫ ꯑꯩꯅ ꯍꯩꯔꯛꯑꯣ ꯍꯥꯏꯗꯤ ꯍꯩꯔꯛꯑꯣꯗꯅ꯫ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯒ ꯂꯩꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯃꯥꯒ ꯃꯥꯟꯅꯕ ꯑꯗꯨ ꯇꯜꯂꯗꯨꯅ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯨ ꯉꯥꯎꯃꯟꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯥꯛ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯏꯕꯒꯤ ꯂꯧꯐꯝ ꯑꯃꯗꯤ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏꯕꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯂꯥꯏꯕ, ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯍꯣ ꯏꯕꯨꯡꯉꯣ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯇꯥꯗ꯭ꯔꯦꯗꯅ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯍꯧꯗꯣꯛꯂꯁꯤꯔꯅꯦ? ꯃꯗꯨꯁꯨ ꯑꯩꯗꯤ ꯈꯧꯇꯛꯁꯨ ꯆꯥꯔꯤꯕꯅꯤꯅꯦ꯫ ꯍꯣꯔꯦꯟ ꯑꯩꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯄꯥꯏꯔꯨꯔꯕꯗꯤ ꯑꯩꯒꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯁꯣꯛꯏ ꯍꯥꯏꯅ ꯇꯥꯊꯤ ꯇꯥꯊꯤꯅ ꯆꯩꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯃꯍꯥꯛ ꯑꯁꯦ ꯍꯧꯗꯣꯛꯇꯕꯁꯨ ꯌꯥꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗ, ꯍꯧꯗꯣꯛꯂꯕꯁꯨ ꯆꯩꯒꯗꯕ ꯂꯩꯔꯕ, ꯍꯧꯗꯣꯛꯇ꯭ꯔꯕꯁꯨ ꯆꯩꯒꯗꯕ ꯂꯩꯔꯕ, ꯑꯗꯨꯕꯨ ꯍꯧꯗꯣꯛꯍꯧꯕ ꯑꯁꯤꯅꯗꯤ ꯐꯔꯅꯤꯗ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯕꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯕꯁꯨ ꯃꯁꯥ ꯑꯗꯨ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯔꯤ ꯇꯧꯔꯒꯦ? ꯏꯕꯨꯡꯉꯣ ꯂꯥꯏꯕ, ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯏꯁ, ꯃꯤꯅꯥꯏ ꯃꯆꯥ, ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯁꯥ ꯁꯟꯗꯧꯅ ꯍꯧꯗꯣꯛꯂꯤꯕꯅꯣ? ꯇꯞꯅ ꯏꯪꯅ ꯀꯧꯗꯨꯅ ꯍꯧꯗꯣꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩꯁꯨꯐꯅ ꯀꯟꯅꯗꯤ ꯀꯧꯗꯨꯅ ꯍꯧꯗꯣꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯇꯥꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯅꯪꯒꯤ ꯅꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯅꯣꯝꯂꯒ ꯍꯧꯗꯣꯛꯆꯔꯛꯄꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯣ ꯉꯥꯏꯈꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯍꯧꯗꯣꯔꯛꯂꯤꯁꯤꯕꯣ? ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕꯅꯦ? ꯏꯕꯨꯡꯉꯣ ꯂꯥꯏꯕ, ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯃꯗꯤ ꯂꯧꯐꯝꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯦ ꯈꯔ ꯇꯥꯊꯕꯤꯌꯣ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯦꯞꯄ ꯉꯝꯗꯕꯅꯤꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯗ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯈꯔ ꯇꯥꯎ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ? ꯃꯗꯨꯒꯤ ꯂꯋꯥꯏ ꯃꯆꯥ ꯆꯥꯎꯈꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯣꯏꯅ ꯑꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯍꯥꯎ ꯂꯩꯔꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯎꯍꯩꯁꯤꯡ ꯑꯁꯤꯕꯨ ꯃꯃꯜ ꯇꯥꯎ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯕꯅꯤꯅꯦ꯫ ꯐꯔꯦ, ꯈꯨꯔꯥ, ꯅꯪꯅ ꯍꯥꯟꯅ ꯂꯧꯐꯝꯗ ꯆꯠꯂꯝꯃꯣ, ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯦ꯫ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯕꯁꯨ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠꯆꯤꯟ ꯆꯥꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯕꯨ ꯇꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤꯗꯤ ꯑꯇꯩ ꯃꯌꯥꯝꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩꯕ, ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯍꯩ ꯃꯔꯣꯡ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯕꯨ ꯃꯃꯜ ꯍꯦꯟꯒꯠꯅ ꯄꯤꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯃꯗꯨꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯅ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯅꯪꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯃꯃꯜꯕꯨꯗꯤ ꯍꯦꯟꯅ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ प्रजा मियामगी खल्लगा ममल असे खरा खजिक ताथानिंबगी वानी लाइरबा मयामसु इबुंगोगी अफबा मही मरोंगसिंग असे लैनिंगी चानिंगिदो अदुबु पोचे असिगी ममल असिनदी तांगबनिना मखोइना लैबदो हेक्ता ngamde मतौ अदुदा आइना नुंगाइजददना इनाउदा ममल असे खरदा ताबियो हाइदुना हाइजरिबनि
Hera iyamba, nangi wadu taba yaba wa oidida. Aigi poche singase angamba ina khunba makhoi dumuk leijasan. Aduga leiba ngamdaba makhoi apat akaya du leiduna dum chajasan. Karisu leitaba. Aigi kaisu thoknadaba makhoi gi damak aina minungsi pokadaba nate. Aduga iyamba khoisu aigi poche singase launingdrabasu kaisu kaide. Aigi miwate. Poche singase lauge harabasu lau. Lauroi harabasu to. Mina sau saba makhai leibajani. Aidanabu iyambaga hanadagi tona tinarakpani haiduna nungaitraduna nangonda du bibibagi wani. Ibungo adumna poche mingonda pithokpa adudi tawbigan. Aina haibado chumna sum nangna yaragadi poche ase mamal khara tathok tasin tawba yagadra haina hangjaba khak. Ado inauna yadrabanina aisu makha amuk tararoida. Hoine iyamba. Adumna wase haina tanaba yaradi phaidan. Tasengna maki laiba mahaki paiduna lairiba sel mayam ado nupida thadabadi pamude aduga laita lairaba miyoi singdadi lupa ama phawa pithokningdaba miyoi ni. Matam khara haukhre. Laibadi haujik phawa mahaki aningba apamba aduda makhatana adumak pangthoktuna leiri. Nongma mahakna yu yonba pofam aduda magi marup kharaga yu thaktuna leirami. Matam aduda masak mataw yamna phajarabi yengbada pukning huningai oibi nupi amana pofam aduda yu leiba laklami. Tauriba mataw ase angakpa mataw amadi oiri. Asukoiba matam ase mahakumna phajarabi nupi amatana mafam aduda yu leiba lakiba natte. Aduga nupi adumaksu hainingai leitana yamna phajarami. Asuk phajabi nupi asimakti taibang miyoiba ama oiramgani haiba phawba thajaramde. Laibadi nupi adubu ubada pungaw he ngawkhre. Maya phawba khumjingani kauduna matin ara taaduna yenglaga leikre. Aduga nupi aduna tauriba mawong mataw adu munna yengduna leirami. Nupi aduso nupana ha ubada irang tawsinbi nupi oibana laibagi mamit thaknanaba thabak kaya ama nakoinana tawba hawraklami. Aduga yu yoliba nupa adugi manakta changduna nupi aduna hairei. Inao, noigida khwaidagi phaba yu ado khara piro. Iche, yu dubudi piragi, ado iche bu kadaidagino. Akoi swaidagidi mande. Haibadi iche se, aina hana aikhoigi khulasida amukta ukhidri. Nati, aidi noigi lebag asidagi nate. Aidi ne atopa lekaidagi ne. Noigi yu yon phamasida aphaba mahau leiraba yu kaya ama phangi haibadagi. Ai thawoina leibala ini. Kaino haisiba. Iche bu yuga su thakra. Thai. Aduna bu leibala libani kaino. Aduna tradi aidi kaidobagi noigi sida yu leibala toiba. Kadaino se yu do piro. Ai matam ya mangi. Hoi pira agi iche. Masi haiduna nupa adusu yu mayo madubu lokthoktu pira e. Adubu tanja asida laibana nupi adugi manakta changsenduna hairei. Ichan. Nangi mingbu kari kauge. Kaigino nangna aigi ming hangliduba. Kaidoge haibanoba. Kaisu tawreda sum nungsiduna hangbani. Nangdi kaidobagi aibu nungsibiriba. As nangsidi wayam hangi. Ko hairo kaidorage. Aigi mingbudi ingthabi kawe. Ingthabi kawe haiba. Adu ingthabi. Nangna yaradi ngasidi aiga laminarisidana. Aduga nangi mamal oina aina sana khawjaw ahum pirageba. Idi sana khawjaw ahum adugidi nanga laminaba ngamloi. Pige haina piradi sana khaw manga oina piyu. Adu oirabadi nangna haiba khuding aisu loina yagani. Hoiba, khaw manga do piragi. Asumna makoi ani yana duna laiba amadi ingthabi ani adu numit adu punna laminarami. Mathangi nonga phong torokpa aduaida ingthabi adu mafam adu thadokuna chatkinaba sem sarami. Laibanasu ingthabida sana khaw manga adu piduna hairei. Ingthabi, nang yardi hankhranuba. Ai nanga laminaba siam nungai. Ado, nangna yaradi aina nangbu maharani amagumna thamgi. Nang aigi nupi oina aiga punna hingminarase. Adugisu matam lakhiniye ngaibada kallo. Ado, ai ngasidi chakrage ko mityamba. Asi hairam laga sana khaw manga adubu puduna chatkre. Khara chatlaba matungda ingthabi adu khanghaudana matomta mafam khangdana mangkhirami. Tauriba matawase angakpagi thawong haiba aduni. Adugu matawase makti laibanadi uhobu natedo. Numid adudagi hauna laibadi ingthabigi wakhalta khanduna talaikre. Ahing amasu laibana ingthabigi wakhal khana adumak tumthakirame. Adubu matamasida laibagi mangda onthokpa mangama manglare. Mahakna mamangda ingthabiga loinaduna yamna nungaina leiringai ingthabigi phajaraba saktamadu khanghaudana tamthiraba saktamama onthoraklami. Tanja asimaktada laibasu khangboi lakpoi mikap khangtok thoraklami adubu mahak haujik mangkiba mang adugi matangdadi thoina khanjiludre. Mathangi ayubni.
Laibagi laupam adubu senariba ahal adu yamna pakhatna laibagi yumda chelaklami. Mataw adu ubada laibana ahal adu da hanglai. Khura, kari tawrage adu kana chelaklibadu. Ibungo, mangle. Pumnamak mangle. Ibungogi yamkraba laupam amadi inkol sing ado maina tumna chaktuna leiramne. Aduga mai adusu ahingi matamdagi chakhiba oibana. Haujikti laupam amadi inkol adusu tumna chakhiduna. Subnatagi tangoi khaktamak ngai hore. Ha. Karinu khura nana ngangiduba. Nate, madubu mataw karamna oithokadawribano. Ahal aduna pakhum piba nangjingaida laibagi yamkraba sasan mayam adubu senariba naha adusu yamna kanna chelaktuna laibada asumna pautamlami. Iyambagi yamkraba sasan mayam ado amuktada punna siduna leiramne. Aduga ngakliba wafam amana sasan mayam aduda karigumba anaba amatasu leite. Lin kangna chiklambagi mami su taramde. Ngarang phawbudi makhoi mayam ado karisu tawdana yamna masama ufan king launa lehobani. Aduga ngasi oiramliba mataw asina kamdawnuno haibase. Masi khanbada ai wakhal ama thokje iyamba. Ha. Karino aina dariba pausing asiba. Mi singdi amukta phawba nungaitaba ase. Ama khaktamaktai hainabani. Adubu aidi amuktada ani daraba. Kaino aina hojik tawgadawriba asiba. Aigi lanthum mayam adu leitrabadi aidi kamdawni hingani. Adubu phare. Ai isamak laktuna thokliba thawdok asigi matangda ai yengsilage. Aduga nakhoisu chalo. Noidi hana chalamu. Aduga aisu yamna thuna mafam aduda laklage. Asi haiduna laibasu mapining thina sejin jasenduna makhoigi laupam aduda jatke haiduna mayumdagi thorakpada mangaire. Khanghaudana laibagi konungumlaba chawraba yumjaw ado mapung phana loinamak kintharaklami. Tawriba matawase angakpani mikup aduda nonglei nungsit akanba amata tawkibasu leite. Aduga jwar hakibasu leiramde. Oirakliba phibam asida laiba adu handakti makokta makhut haptuna laimaida phamtharaklami. Mamangda ningthawgumna awat apa leitana nungaina palamba mahak adu haujikti masada setliba mapi adudagi henna magini haibada maral mathum karimata leitre. Upai leitana laiba adu upul sana ningkhairaba mahaki atekpa yum aduda munna yengduna matomda kapcherami. Shoibungo kaino ngasi aigi ifamda thokleriba thawdoksing asiba. Haujikpu aina tawgadawriba sibu karino. Ai mangle. Pumnamak mangle. Aidi loire. Numit adudagi hauna laiba hingdabadi yadabanina migi laupamda amadi inkolda thabak suba yauduna khangpok macha ama saraga yamna wana naitom hinglaki. Aduga mahak haujikti siza amadi nungshiraba macha tom thinbusu yamna ningsinglaklami. Adubu mahak makhoibu kawba chatkadabasu yamna ikairami. Nongma mahakna migi laupamda thabak suduna leiringai maga thabak puna suminaba ahal amana laibada tapna hairai. Ibungo Handak nangonda thokliba laibak thiba thawdok ase aisu yamna nungaite. Ado aina sum khanbada mado nahaki dasana olakpo oirambasu yai. Aduna nangna watharakliba awaba kaya nangliba maram asidagi nanthokpa ngamhangadaba miyoi ama khakti le. Karigumba nangna ibu thajarabadi miyoi adugi maming matha aduga leifamna chingba ado ai takpigi. Ha. Kari haiba khura. Adudi khura. Miyoi adugi mari makhong ado aingonda amukta takpiyo. Miyoi aduga unaba haiba ase tangai makphadrabani khura. Masidagi ahal aduna makhoigi khul adugi chidaida leiba laitin sanabada maming chatlaba maiba amagi mayum adu takpirami. Laibasu tinthadana maiba adugi mayumda laklami. Maiba adusu mahaki mangolgi machi amada phamlaga hidakpu amu thaklaga leirami. Laibana lakpa ubada maiba aduna hairai. Laiba nang lakani haibase aina hana khangkri. Laula chango pida somda phamlaro law. Ipu aidi ipuga hana sakhang maikhang nakibasu leite. Aduga mataw kamdawna ipuna aigi ming khangbiramlibano. Laiba ipu loina khangini. Aduga nangna aigi inakta lakliba sigi maramsu khangi. Ipu wa haigi yengoi nangna nupi kayaga loina duna tawkiba phatchaba thabak ado khoyum layamna phawbu sawnari. Aduna nangbu chaibi chaithing pinanaba haiduna phatchaba saroi ngaroi singi maraktagi saroi nupi amana ingthabigi sayon lawraga nangi nanakta laki. Adubu nangna di khangdabadagi nupi aduga hing ama lenki. Maram masidagi nangonda leiramba afaba malchang pumba saroi nupi aduna puduna chatkre. Masi pumnamak ase nangna tawjaruba naral adugi dandi oina khoyum layam singna nangonda pibani. Ipu adudi aingonda tariba awaba sidagi kokchanaba
upai amata leiraroidra. Upai budi karigi leitani. Adugane yengoi. Nangna manglam chatta chatkiba phattaba thabaksing ado thadoktuna afaba achumba lambida chalaklabadi. Nahakki awabasing ado koklaktuna hanagumna nungaina pangani. Aduga maru oina ahanbada nangna tawgadaba thabak ase nangi nupi angang adubu laururaga hingminnaba haiba asini. Laiba nangi nupi sija ado araiba achamba nupi nateni he. Mahakti tanglaba langi lairembigi sayon. Aduna mahakna nangbu thadoktuna chakrabada nangna watharakliba asigi maram asisu ama oiribani. Aduna nangna nangi nupibu miraikiba ado nangi khwaidagi chawba asoiba amani. Hoi ipu adudi ai matam amuk manghanduna leizararoi. Ngasimak chatuna sija amadi icha tomthinbu kaujaruragi. Madumak kuithadana pangthoklau. Asumna laiba haujikti sija amasung tomthinbu lawba laklami. Sija di mapuroibagi saktam fibam adu ubada yamna ngaklami. Aduga kari tawrubagi hainasu hangjarami. Laiba su kapna sija na thokiba wari pumba adu lirami. Aduga mahakna tawkiba asoiba adugidamak ngakpinabasu haijarami. Thaujal heibi sijani mapuroibana maral pumba yajarabada mahaksu laibabu ngakpirami. Masidagidi sija machanupa tomthinbu puraga laibaga punna makhoigi piklaba khangpoksang aduda amuk halaklami. Aduga laibasu haujikti hanagi oktaba misak adu oikhidre. Pukchel chawba thaujal heiba thaugalon bebartana yomlaba miyoi ama oikhre. Mahakna asumna afaba lambida he khongdarakpadagidi mangluraba mahaki lanthum adusu tapna amuk hanjilaktuna hanagum ningthau amagumna inakhunba miyoi ama oiraki. Aduga handakti laiba inakhulabaso mahak magi nupi sija khakta natana atai atopa nupi amatada mamitna phawba hanna yengludre. Aduga magi leizariba ahenba lanthum adusu khul adugi leita lairasingda dan tawthoklami. Mataw asumna haujikti laiba adu khwaidagi pukchel chawba thaujal heiba miyoi ama oiduna mahaki nungsiraba nupi anganga punna yamna nungaina hingkhirami.